handak sahi 2020 ga 5 asigi bye bye amadi lakadru sahi 2026 asigi new year gi celebration asi akoi manipur da leriba mibum kudimakna harau kumai pangthoktana nungaidana adi kumai harau tawbije akoi side dagi tawbigunu haina akoi request tawjari IDP singe awaba yingbiraka laleba bye bye rabni new year gi thorom sing asi sauna pangthok tanaba iramdam kanbalop ikal gi maiki gi phongdorli lamboi khul leiba ikal gi office da phang paumi sing unabada ikal gi general secretary sarangtem romesh na phongdokhibada 2023 May ohum digi hodna kuki narco terrorist sing na maitei da landarak patigi ngasi phawba masaga mayumda hanjinba ngamdana relief camp ta awaba khangliba irei sa sing yenglaga ꯑꯩꯈꯣꯏꯒꯤ ꯅꯥꯠꯀꯤ ꯊꯧꯔꯝꯁꯨ ꯑꯣꯏꯗꯕ ꯕꯥꯏ ꯕꯥꯏ ꯅ꯭ꯌꯨ ꯏꯌꯔꯒꯤ ꯊꯧꯔꯝ ꯑꯁꯤ ꯀꯥ ꯍꯦꯟꯅ ꯆꯥꯎꯅ ꯇꯧꯕꯤꯒꯅꯨ ꯍꯟꯗꯛ ꯅꯧꯅ ꯀꯨꯀꯤ ꯅꯥꯔꯀꯣ ꯇꯦꯔꯣꯔꯤꯁꯁꯤꯡꯅ ꯃꯩꯇꯩ ꯇꯥꯕ ꯈꯨꯜꯗ ꯕꯣꯝ ꯑꯃꯗꯤ ꯅꯣꯡꯃꯩ ꯀꯥꯞꯁꯤꯟꯕ ꯍꯧꯔꯛꯂꯕꯁꯨ ꯂꯩꯉꯥꯛꯀꯤ ꯃꯥꯏꯀꯩꯗꯒꯤ ꯄꯦꯟꯅꯤꯡꯉꯥꯏ ꯑꯣꯏꯕ ꯄꯥꯎꯈꯨꯝ ꯄꯤꯕ ꯂꯩꯇ꯭ꯔꯤꯕꯅ ꯍꯧꯖꯤꯛꯁꯨ ꯀꯔꯝꯕ ꯅꯨꯃꯤꯠꯇ ꯀꯗꯥꯏꯗ ꯑꯦꯇꯦꯛ ꯇꯧꯔꯛꯀꯅꯤ ꯍꯥꯏꯕ ꯈꯪꯗꯕ ꯌꯥꯝꯅ ꯂꯨꯕ ꯇꯥꯟꯐꯝ ꯑꯃꯗ ꯂꯩꯔꯤ ꯂꯩꯉꯥꯛꯅ ꯑꯊꯨꯕ ꯃꯇꯝꯗ IDP ꯄꯨꯝꯅꯃꯛ ꯃꯁꯥꯒꯤ ꯃꯌꯨꯝꯗ ꯍꯟꯖꯤꯜꯍꯜꯂꯨ ꯍꯥꯏꯅ ꯐꯣꯡꯗꯣꯔꯛꯂꯤ ꯑꯃꯔꯣꯝꯗ ꯊꯧꯔꯝ ꯑꯗꯨꯗ ꯏꯀꯜꯒꯤ ꯄ꯭ꯔꯁꯤꯗꯦꯟ ꯑꯩꯁ ꯏꯕꯣꯍꯟꯕꯤꯅ ꯃꯔꯤ ꯂꯩꯅꯕ ꯑꯣꯊꯣꯔꯤꯇꯤꯅ ꯗꯣꯂꯥꯏꯊꯥꯕꯤ ꯕꯦꯔꯦꯖ ꯑꯊꯨꯕꯗ ꯁꯦꯝꯖꯤꯟꯗꯨꯅ ꯆꯤꯟꯖꯥꯛꯇ ꯃꯤꯄꯥꯜ ꯇꯥꯡꯗꯅꯕ ꯍꯣꯠꯅꯕꯗ ꯃꯇꯦꯡ ꯄꯥꯡꯕꯤꯅꯕ ꯑꯄꯤꯜ ꯇꯧꯈꯤ ꯍꯧꯖꯤꯛ ꯑꯣꯏꯔꯤꯕ ꯃꯅꯤꯄꯨꯔꯒꯤ ꯇꯪꯗꯨ ꯂꯩꯇꯥꯗ꯭ꯔꯕ ꯍꯥꯏꯕꯗꯤ IDP ꯁꯤꯡꯅ ꯃꯌꯨꯝꯗ ꯍꯟꯖꯤꯟꯕ ꯉꯝꯗ꯭ꯔꯤꯕ ꯍꯟꯖꯤꯜꯂꯨꯕ ꯈꯔꯗꯁꯨ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯁꯤꯡꯅ ꯇꯣꯔꯨꯡ ꯕꯪꯂꯥꯗ ꯅꯣꯡꯃꯩ ꯀꯥꯞꯊꯔꯛꯇꯅ ꯑꯆꯧꯕ ꯑꯦꯇꯦꯛ ꯇꯧꯔꯤꯕ ꯁꯤꯒꯤ ꯃꯌꯥꯝꯁꯤꯒꯤ ꯌꯦꯡꯉꯨꯔꯀꯥꯟꯗ ꯍꯟꯗꯛ ꯆꯍꯤ 2020 ga 5 asigi bye bye amadi lakadru sahi 2026 asigi new year gi celebration asi akoi manipur da leriba mibum kudimakna harau kumai pangthoktana nungaidana adi kumai harau tawbije akoi side dagi tawbigunu haina akoi request tawjari